Friends मैम हजिक ख्वाइदगी नौबा important news अमा दिल्ली की साइड तगी लाइसिना अखोय हजिक दिल्ली की जंतर मंतर हजिक याम कन्ना अखोय स्टूडेंट मयाम अमा प्रोटेस्ट तौरिसे मरोइना सिगे मई लेना अखोय यूनियन एजुकेशन मिनिस्टर से रिजाइन तौखिको ngатanggi mamangda aduna mark se resign taukhra matung da duga central government asu tongan tongan ba rules khara su semdok khrebagi pause leire aduga atopa amana akhoi gi handak need exam da paper leak oiba se sige leak oiba da chenaba akhoi staff nifu ga tare 47 staff of national testing agency se makoi se terminate taukhre ha so akhoi different akhoi india ge national media sing da dumain phongdo edu tasena handak ki protest ajidi student sing na mai pae na lobi aduna akhoi sida khangin biya versus hatra oigera amo oigera praja na ngamdaba leite ko aduna any political party oigera opposition oigera natraga sarkar pai ruling party oigera praja na ngamdaba leite praja na tauge tawraga de everything kana su kham ngamdaba ni ko aduna handak ki matang sida bjp sarkar gi oina so central government da yamna sauna makoi gi nuai tabaning bakai ba amasu oigani hana so mayamna panai maramdi makoi gi yamna sau khaba india gi oiba union education minister ama resign tauki ba se bjp gi oina so yamna kanna hoi gi makoi gi oiba maithi ba mani haina su lowi ai ko aduna handak ki matang sina maram moraga makha tana so exam mayam se aduga state ki oiba exam mayam du so paper leak oiba gi pot se thokan bi daba oirasan ko adu maroina ku gi anau bill de so makoi na phongdok ki ba se कोई एनी एग्जाम द पेपर लीक ओइबद चेनब सिंचे करोड़ 10 crore से फाइन थीबा दुगा सही खरा मसो जेल द लैबा हाइबगी पाउस अदुमानी यावे दुगा सिगी मतंग सिदा यामना अनौबा होटेस ओइबा यामना मरोइब इंपोर्टेंट सिंग जोइ मयाम द मथंगी वीडियो दा यमक शेयर तौन होना जरके